ꯅꯤꯁꯥ ꯍꯥꯏꯕꯁꯤꯅ ꯃꯤꯑꯣꯏꯕꯗ ꯀꯥꯟꯅꯕ ꯄꯤꯕ ꯀꯔꯤꯝꯇ ꯂꯩꯇꯦ꯫ ꯃꯥꯡꯖꯕ ꯈꯛꯇ ꯅꯠꯇꯅ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤ ꯈꯣꯡꯆꯠ ꯈꯜꯂꯨꯔꯗꯤ ꯅꯨꯡꯁꯤꯕ, ꯐꯖꯕ ꯃꯈꯜ ꯃꯊꯦꯜꯇꯅ ꯊꯟꯕꯅꯤ꯫ ꯑꯗꯨꯕꯨ ꯇꯦꯟꯈ꯭ꯔꯕ ꯃꯤꯀꯨꯞ ꯑꯁꯤꯗ ꯅꯤꯁꯥ ꯆꯥꯁꯤꯟꯗꯨꯅ ꯄꯨꯟꯁꯤꯕꯨ ꯑꯔꯦꯝꯕꯗ ꯃꯥꯡꯍꯟꯕꯤꯒꯅꯨ꯫ ꯁꯩꯔꯦꯡ ꯑꯃ ꯈꯨꯗꯣꯜ ꯇꯧꯖꯒꯦ꯫ ꯁꯩꯔꯦꯡ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯏꯔꯥꯡꯅ ꯑꯔꯨꯝ ꯍꯧꯕ ꯂꯝ꯫ ꯏꯔꯥꯡꯅ ꯑꯔꯨꯝ ꯍꯧꯕ ꯂꯝ, ꯀꯨꯝꯃꯩꯅ ꯐꯩꯖꯨꯞ ꯁꯨꯞꯄ ꯂꯝ, ꯂꯝꯗꯝ ꯑꯁꯤ ꯈꯪꯕꯔꯥ? ꯊꯛꯂꯤꯕ ꯂꯦꯞꯇꯅ ꯑꯁꯤ ꯑꯅꯥ, ꯃꯥꯏ ꯄꯥꯛꯄ ꯃꯥꯏꯊꯤꯕ, ꯑꯍꯣꯡꯕ ꯂꯩꯇꯦ ꯅꯤꯁꯥꯗ꯫ ꯄꯥꯔꯤ ꯅꯋꯥ ꯐꯪꯕꯒꯤ, ꯅꯋꯥꯒꯤ ꯌꯥꯏꯐ ꯃꯪꯒꯣꯜꯒꯤ, ꯅꯤꯁꯥꯅ ꯇꯔꯥꯝꯅ ꯑꯣꯛꯂꯔꯦ ꯀꯔꯤꯕꯨ ꯑꯣꯏꯔꯕ ꯄꯣꯠꯂꯣꯏꯗ꯫ ꯏꯁꯣꯔ ꯅꯤꯡꯕ ꯍꯦꯟꯀꯠꯂꯛꯂꯤ, ꯀꯨꯝꯃꯩꯗ ꯂꯝꯖꯦꯟ ꯇꯥꯟꯅꯔꯦ, ꯀꯔꯤ ꯄꯨꯊꯣꯛꯂꯕ ꯂꯩꯕꯥꯛ ꯑꯁꯤ ꯀꯩꯗꯧꯉꯩ ꯅꯣꯡꯉꯥꯟꯒꯗꯕ? ꯃꯝꯗꯨꯅ ꯑꯗꯨꯝ ꯂꯩꯔꯗ꯭ꯔꯥ, ꯅꯣꯡꯉꯥꯟꯗꯅ ꯑꯗꯨꯝ ꯂꯣꯏꯈꯤꯗ꯭ꯔꯥ? ꯍꯦ ꯏꯃꯥ, ꯉꯝꯂꯤꯕ꯭ꯔꯥ ꯌꯦꯡꯕ ꯅꯆꯥꯁꯤꯡꯒꯤ ꯀꯨꯝꯍꯩ? ꯅꯆꯤꯟꯗꯗꯤ ꯁꯣꯜꯂꯤ ꯏꯃꯥꯕꯨ, ꯈꯨꯗꯝꯗꯤ ꯐꯪꯗꯦ ꯅꯨꯡꯁꯤꯕꯒꯤ꯫ ꯃꯤꯈꯥ ꯄꯣꯜꯂꯕ ꯃꯇꯝꯁꯤꯗ ꯏꯃꯥꯕꯨ ꯀꯧꯗꯨꯅ ꯀꯞꯂꯒ ꯃꯤꯅꯥꯏ ꯌꯣꯜꯂꯤꯡ ꯀꯣꯛꯂꯗ꯭ꯔꯥ? ꯉꯁꯤ ꯃꯤꯈꯥ ꯄꯣꯜꯂꯤꯕ ꯃꯇꯝ ꯀꯨꯏꯅ ꯇꯨꯡꯗꯒꯤ ꯇꯥꯟꯁꯤꯟꯖꯔꯛꯄꯒꯤ ꯃꯍꯩꯅꯤ ꯀꯥꯎꯒꯅꯨ꯫ ꯉꯁꯤꯗꯤ ꯀꯞꯂꯤ ꯏꯃꯥꯕꯨ ꯀꯧꯔꯒ, ꯃꯤꯀꯞ ꯊꯣꯛꯂꯨ ꯏꯔꯥꯡꯗ ꯂꯨꯞꯂꯅꯨ, ꯅꯤꯁꯥꯗ ꯂꯥꯏꯆꯨꯔꯕ ꯃꯍꯩꯔꯣꯏ꯫ ꯑꯃꯝꯕ ꯑꯍꯤꯡ ꯍꯧꯈ꯭ꯔꯒ ꯅꯃꯥꯏ ꯍꯩꯒꯠꯄ ꯉꯝꯂꯣꯏꯌꯦ, ꯅꯣꯡꯄꯣꯛ ꯆꯤꯡꯈꯩ ꯍꯨꯜꯂꯨ, ꯀꯣꯔꯧ ꯃꯁꯦꯛ ꯂꯥꯛꯂꯣꯒꯕ꯫